ꯑꯩꯈꯣꯏꯒꯤ ꯁꯥꯄꯝ ꯔꯣꯕꯤꯟ ꯍꯨꯗꯀꯤ 14 ꯁꯨꯕ ꯂꯩꯈꯤꯗꯕꯒꯤ ꯅꯤꯡꯁꯤꯡ ꯀꯨꯝꯑꯣꯟꯁꯦ ꯄꯥꯡꯊꯣꯛꯈꯤꯕꯒ ꯂꯣꯏꯅꯅ ꯃꯁꯤꯗ ꯑꯩꯈꯣꯏꯒꯤ JCILP ꯒꯤ ꯀꯃꯤꯇꯤꯒꯤ ꯀꯟꯚꯦꯅꯔꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ILP ꯆꯠꯅꯔꯕꯁꯨ ꯂꯩꯉꯥꯛꯀꯤ ꯑꯩꯈꯣꯏꯒꯤ ꯃꯦꯆꯤꯅꯔꯤꯁꯤꯡꯅ ꯄꯨꯛꯆꯦꯜ ꯁꯦꯡꯅ ꯊꯕꯛ ꯇꯧꯗꯕꯒꯤ ꯃꯃꯤ ꯑꯩꯈꯣꯏꯒꯤ ꯇꯧꯕꯒꯤ ꯃꯃꯤ ꯇꯥꯗꯕ ꯑꯁꯤꯅ ꯁꯤꯁꯇꯦꯝ ꯑꯁꯤ ꯀꯗꯥꯏ ꯐꯥꯎꯕ ꯃꯥꯏ ꯄꯥꯛꯅ ꯆꯪꯁꯤꯜꯂꯤꯕꯒꯦ ꯍꯥꯏꯕ ꯋꯥꯍꯪ ꯑꯃ ꯑꯆꯧꯕ ꯋꯥꯍꯪ ꯑꯃ ꯍꯪꯂꯛꯂꯤ ꯑꯣꯖꯥ ꯑꯍꯥꯟꯕ ꯑꯣꯏꯅ ꯀꯃꯥꯏꯅ ꯊꯝꯕꯤꯅꯤꯡꯉꯤ ꯑꯣꯖꯥ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯂꯩꯖꯔꯤꯕ ꯑꯩꯈꯣꯏꯒꯤ ꯗꯦꯃꯣꯒ꯭ꯔꯥꯐꯤꯛ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯔꯤꯌꯦꯂꯤꯇꯤꯁ ꯑꯁꯤꯗ ꯑꯩꯈꯣꯏ ꯌꯥꯝ ꯑꯆꯧꯕ ꯆꯩꯊꯦꯡ ꯑꯃ ꯑꯩꯈꯣꯏ ꯅꯪꯂꯛꯄ ꯑꯗꯨꯒ ꯂꯣꯏꯅꯅ ꯃꯈꯥ ꯇꯥꯅꯁꯨ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯈꯨꯟꯅꯥꯏꯁꯤꯗ ꯌꯥꯝꯅ ꯏꯝꯕꯦꯂꯦꯟꯁ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯈꯨꯟꯅꯥꯏꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯍꯧꯁꯥꯗꯒꯤ ꯂꯩꯖꯔꯛꯄ ꯑꯩꯈꯣꯏꯒꯤ ꯄꯨꯋꯥꯔꯤꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝꯁꯤꯗ ꯍꯤꯡꯖꯔꯛꯄ ꯑꯩꯈꯣꯏꯒꯤ ꯅꯦꯇꯤꯚ ꯄꯤꯄꯜꯁꯤꯡ ꯍꯥꯏꯕ ꯇꯥꯔꯦ ꯃꯅꯤꯄꯨꯔꯤ ꯁꯤꯇꯤꯖꯦꯟꯁꯤꯡ ꯁꯤꯗꯩꯁꯤꯗ ꯌꯥꯝꯅ ꯑꯆꯧꯕ ꯊ꯭ꯔꯦꯠ ꯑꯃ ꯑꯣꯏꯔꯛꯄ ꯌꯥꯏ ꯍꯥꯏꯕꯒꯤ ꯑꯀꯤꯕ ꯑꯁꯤꯒꯤ ꯇꯥꯡꯀꯛꯁꯤ ꯂꯥꯛꯄ ꯀꯥꯟꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏ ILP ꯁꯤ ꯑꯃꯨꯛ ꯍꯟꯅ ꯃꯅꯤꯄꯨꯔꯗ ꯆꯠꯅꯍꯟꯅꯕꯒꯤ ꯗꯤꯃꯥꯟꯁꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯂꯩꯕ ꯑꯩꯈꯣꯏ ꯁꯥꯐꯣꯡꯉꯛꯈꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯨꯞ ꯈꯔꯅ ꯑꯩꯈꯣꯏ ꯏꯅꯤꯁꯤꯌꯦꯠ ꯇꯧꯔꯛꯄꯗꯒꯤ ꯃꯁꯤ ꯃꯃꯩꯗ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯒꯤ ꯑꯣꯏꯕ ꯑꯗꯨꯒꯨꯝꯕ ꯑꯄꯨꯟꯕ ꯏꯍꯧ ꯑꯃꯈꯛ ꯑꯣꯏꯔꯛꯈꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯃꯁꯤꯒꯤ ꯏꯍꯧꯁꯦ ꯁꯤꯗ ꯌꯥꯝꯅ ꯀꯝꯄ꯭ꯔꯤꯍꯦꯟꯁꯤꯞ ꯑꯣꯏꯕ ꯑꯗꯨꯒꯨꯝꯕ ꯃꯨꯚꯃꯦꯟ ꯑꯃꯈꯛ ꯂꯥꯛꯈꯤꯕ ꯍꯥꯏꯇꯥꯔꯦ ꯃꯗꯨꯒꯤ ꯇꯥꯡꯀꯛꯇꯨ ꯑꯩꯈꯣꯏꯁꯨ ꯃꯇꯝꯗꯨꯗ ꯑꯗꯨꯝ ꯑꯩꯈꯣꯏ ꯁꯔꯨꯛ ꯌꯥꯖꯈꯤ ꯑꯩꯈꯣꯏ ꯂꯧꯐꯝ ꯊꯣꯛꯄ ꯊꯧꯗꯥꯡ ꯑꯩꯈꯣꯏ ꯆꯞ ꯆꯥꯅ ꯂꯧꯖꯈꯤ ꯑꯗꯨꯒ ꯑꯣꯜ ꯃꯅꯤꯄꯨꯔ ꯃꯨꯁꯂꯤꯝ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁ ꯀꯣꯑꯣꯔꯗꯤꯅꯦꯇꯤꯡ ꯀꯃꯤꯇꯤ ꯑꯃꯨꯛ ꯀꯣꯛꯅ ꯃꯅꯤꯄꯨꯔꯒꯤ ꯄꯥꯡꯒꯟ ꯈꯨꯟꯅꯥꯏꯒꯤ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤꯒꯤ ꯑꯣꯏꯕ ꯑꯦꯄꯦꯛꯁ ꯕꯣꯗꯤ ꯑꯃ ꯑꯣꯏꯅ ꯃꯅꯤꯄꯨꯔꯒꯤ ꯄꯥꯡꯒꯟ ꯈꯨꯟꯅꯥꯏꯕꯨ ꯂꯝꯖꯤꯡꯉꯒ ꯍꯥꯏꯔꯤꯕ ꯃꯨꯚꯃꯦꯟꯁꯤꯗ ꯃꯄꯨꯡ ꯐꯥꯅ ꯁꯔꯨꯛ ꯌꯥꯈꯤ ꯁꯤꯒꯤ ꯇꯥꯡꯀꯛꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤ ꯔꯣꯕꯤꯟ ꯍꯨꯗꯁꯤ ꯑꯩꯈꯣꯏꯒꯤ ꯏꯆꯥ ꯔꯣꯕꯤꯟ ꯍꯨꯗꯁꯤ ꯃꯇꯝꯗꯨꯗ ꯂꯩꯈꯤꯗꯕꯅꯤ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕ ꯑꯗꯨꯒꯨꯝꯕ ꯊꯧꯗꯣꯛ ꯑꯃꯈꯛꯇ ꯁꯤꯒꯤ ꯀꯩꯅꯣꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯤꯅꯨꯊꯣꯡ ꯑꯦꯔꯤꯌꯥꯁꯤꯗ ꯑꯩꯈꯣꯏꯒꯤ ꯄꯨꯂꯤꯁꯅ ꯀꯥꯞꯄ ꯑꯗꯨꯒꯨꯝꯕ ꯀꯩꯅꯣ ꯑꯃꯈꯛꯇ ꯄꯥꯜꯂꯒ ꯃꯁꯤ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯂꯩꯈꯤꯗꯕꯒꯤ ꯊꯧꯗꯣꯛꯅꯤ ꯑꯗꯨꯅ ꯃꯥ ꯂꯩꯈꯤꯗꯕꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯈꯨꯟꯅꯥꯏꯁꯤꯗ ꯌꯥꯝꯅ ꯑꯆꯧꯕ ꯃꯦꯁꯦꯖ ꯑꯃ ꯄꯤꯔꯝꯃꯤ ꯑꯩꯈꯣꯏ ꯈꯨꯟꯅꯥꯏꯁꯤꯗ ꯀꯥꯎꯉꯝꯗꯅ ꯂꯩꯍꯧꯔꯒꯗꯕ ꯑꯆꯧꯕ ꯃꯦꯁꯦꯖ ꯑꯃꯈꯛ ꯄꯤꯕꯤꯔꯝꯃꯤ ꯃꯔꯝꯗꯤ ꯀꯩꯅꯣ ꯍꯥꯏꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯤꯇꯣꯞꯁꯤꯡꯁꯦ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯑꯥꯏꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯞ ꯆꯥꯅ ꯔꯤꯒꯨꯂꯦꯇꯔꯤ ꯑꯣꯏꯕ ꯑꯗꯨꯒꯨꯝꯕ ꯁꯤꯁꯇꯦꯝ ꯑꯃꯒꯤ ꯃꯈꯥꯗ ꯊꯝꯃꯀꯥꯟꯗ ꯂꯝꯗꯝꯁꯤꯒꯤ ꯑꯗꯨꯒꯨꯝꯕ ꯗꯦꯃꯣꯒ꯭ꯔꯥꯐꯤꯛ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯁꯦꯡꯇꯤꯇꯤꯁꯦ ꯃꯁꯤ ꯃꯦꯟꯇꯦꯟ ꯇꯧꯅꯅꯕꯒꯤ ꯑꯣꯏꯕ ꯑꯆꯦꯠꯄ ꯑꯩꯈꯣꯏꯒꯤ ꯈꯨꯟꯅꯥꯏꯁꯤꯒꯤ ꯐꯤꯔꯦꯞ ꯑꯃꯈꯛꯀꯤ ꯃꯦꯁꯦꯖ ꯑꯃꯈꯛ ꯊꯝꯃꯝꯃꯦ ꯍꯥꯏꯖꯔꯤꯕ ꯑꯗꯨꯒ ꯂꯣꯏꯅꯅ ꯃꯇꯝꯗꯨꯗ ILPꯒꯤ ꯑꯗꯨꯒꯨꯝꯕ ꯃꯨꯚꯃꯦꯟꯗꯣ ꯃꯈꯥ ꯇꯥꯅ ꯆꯠꯊꯔꯛꯄ ꯑꯗꯨꯒ ꯃꯈꯥ ꯇꯥꯔꯛꯄꯗ ꯑꯃꯨꯛꯀ ꯚꯥꯔꯠ ꯂꯩꯉꯥꯛꯀꯤꯁꯨ ꯑꯩꯈꯣꯏꯒꯤ ꯁꯤꯇꯤꯖꯦꯟꯁꯤꯞ ꯑꯦꯃꯦꯟꯃꯦꯟ ꯕꯤꯜ ꯆꯠꯅꯅꯕꯒꯤ ꯋꯥꯐꯝ ꯂꯥꯛꯄ ꯃꯗꯨ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯅ ꯑꯣꯄꯣꯖ ꯇꯧꯕ ꯃꯗꯨ ꯑꯩꯈꯣꯏꯒꯤ ꯂꯩꯖꯔꯤꯕ ꯀꯩꯅꯣꯁꯤꯗ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯁꯣꯛꯆꯜꯂꯒ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯗꯦꯃꯣꯒ꯭ꯔꯥꯐꯤꯛ ꯑꯣꯏꯕ ꯑꯦꯠꯃꯣꯁꯐꯤꯌꯔꯁꯤꯗ ꯑꯆꯧꯕ ꯆꯩꯊꯦꯡ ꯅꯪꯒꯅꯤ ꯍꯥꯏꯗꯅ ꯁꯤꯇꯤꯖꯦꯟꯁꯤꯞ ꯑꯦꯃꯦꯟꯃꯦꯟ ꯕꯤꯜꯒꯤ ꯃꯥꯌꯣꯛꯇ ꯏꯟꯗꯤꯌꯥ ꯄꯨꯝꯅꯃꯛꯀꯤ ꯑꯣꯏꯅ ꯍꯧꯈꯤꯕ ꯏꯍꯧꯗꯨꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯤ ꯃꯤꯌꯥꯝꯅ ꯍꯧꯕ ꯏꯍꯧꯁꯤꯅ ꯃꯥꯡꯖꯤꯟ ꯊꯥꯔꯒ ꯍꯧꯈꯤ ꯍꯥꯏꯕ ꯇꯥꯔꯦ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯈꯨꯟꯅꯥꯏꯗꯁꯨ ꯑꯩꯈꯣꯏꯒꯤ ꯃꯦꯟ ꯄꯦꯛꯀ ꯍꯥꯏꯕ ꯑꯗꯨꯒꯨꯝꯕ ꯂꯨꯞ ꯁꯦꯝꯗꯅ ꯑꯗꯨꯒ ꯄꯤꯄꯜꯁ ꯑꯦꯂꯥꯏꯟꯁ ꯃꯅꯤꯄꯨꯔ ꯄꯥꯝꯒ ꯍꯥꯏꯕ ꯂꯨꯞ ꯁꯦꯝꯗꯅ ꯑꯩ ꯏꯁꯥꯃꯛ ꯃꯇꯝꯗꯨꯗ ꯄꯤꯄꯜꯁ ꯑꯦꯂꯥꯏꯟꯁ ꯃꯅꯤꯄꯨꯔꯒꯤ ꯑꯗꯨꯒꯨꯝꯕ ꯀꯟꯚꯦꯅꯔ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏ ꯍꯥꯏꯔꯤꯕ ꯃꯨꯚꯃꯦꯟꯁꯤ ꯇꯧꯈꯤꯕꯅꯤ ꯑꯗꯨꯒꯤ ꯃꯈꯥ ꯇꯥꯔꯛꯄꯗ ꯑꯩꯈꯣꯏꯒꯤ ꯚꯥꯔꯠ ꯂꯩꯉꯥꯛꯅ ꯁꯤꯇꯤꯖꯦꯟꯁꯤꯞ ꯑꯦꯃꯦꯟꯃꯦꯟ ꯕꯤꯜꯁꯤꯗꯤ ꯆꯠꯅꯍꯜꯂꯒꯦ ꯑꯗꯨꯒ ꯃꯅꯤꯄꯨꯔꯗ ꯏꯝꯄꯦꯛ ꯂꯩꯇꯅꯅꯕꯒꯤꯗꯃꯛꯇ ꯅꯣꯏꯒꯤ ꯌꯥꯝ ꯁꯥꯡꯅ ꯇꯥꯜꯂꯒ ꯂꯥꯛꯈꯤꯕ ꯑꯗꯨꯒꯨꯝꯕ ILPꯁꯦ ꯃꯁꯤ ꯄꯤꯊꯣꯛꯑꯒꯦ ꯍꯥꯏꯕ ꯋꯥꯐꯝꯅꯆꯤꯡꯕ ꯂꯥꯛꯑꯒ ꯁꯤꯗꯤ N ꯕꯤꯔꯦꯟ ꯁꯤꯡꯅ ꯂꯨꯆꯤꯡꯕ ꯂꯩꯉꯥꯛꯀꯤ ꯌꯥꯝꯅ ꯑꯆꯧꯕ ꯑꯦꯆꯤꯞꯃꯦꯟ ꯑꯃꯈꯛꯁꯨ ꯑꯣꯏꯈꯤꯕ ꯑꯗꯨꯒꯨꯝꯕ ꯀꯩꯅꯣꯁꯦ ILPꯁꯦ ꯃꯅꯤꯄꯨꯔꯗ ꯆꯠꯅꯕꯒꯤ ꯋꯥꯐꯝꯁꯦ ꯁꯦꯟꯇꯔꯒꯤ ꯂꯩꯉꯥꯛꯅ ꯌꯥꯔꯛꯈꯤꯕꯅꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯕꯨ ꯁꯦꯟꯇꯔꯒꯤ ꯂꯩꯉꯥꯛꯅ ILPꯁꯤ ꯆꯠꯅꯕ ꯌꯥꯔꯕ ꯑꯃꯁꯨꯡ ILP ꯆꯠꯅꯍꯟꯈ꯭ꯔꯕ ꯃꯇꯨꯡꯁꯤꯗꯁꯨ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯉꯁꯤꯁꯨ ꯂꯤꯁꯥꯡ ꯁꯤꯠꯅ ꯑꯩꯈꯣꯏ